Hi everyone. Ngasi ay mayamda akoi mamana sinju subagi matangda video macha amtang yenganjage. Do mayam please video se yengbiu. Akoi mamana sinju subase yamna haureba ado mana subase kamaina sui mayam su amtang yengbiu. Sinjugi machan gase yam tang na phange sigadi kainadi moi sigadi town area ni na pot thaba khotpagi mafam se hadi yam laite ba machet machet ta khara lemingon de khara pur dadi ayamba alaiba pot natane sidadi se khoi mane akho matine sinju se hadi khoge chakuna soiba se ma kaya hainade sumaina thang sina soraga mangoda khara nungai jaba hai tare khara yangjanba chakuna soraga mangda soiburi soi mi gi ama ama kai kai parap kari kra da chatpra soi ado jum adum yumgi chanabai kotnabai oragana magi hainaba thang sida soiraga mangoda nungai jaba bandha kobi oina soire maise adegi laikhaman mana tonigo adai kaino tengnau fadigom machan machan khara budi hapchara adum sure maise mayam kana kana sinju chabase yamna pami yamna pama tardi apam yaw lao lao lao